ꯑꯦ ꯇꯣꯝꯕꯒ ꯃꯨꯕꯤꯒꯗꯤ ꯁꯤꯗꯁꯨ ꯂꯩꯇꯦꯗꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯃꯣꯏꯕꯨ ꯂꯥꯛꯄꯁꯨ ꯌꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯆꯥꯎꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯨꯕꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯇꯦꯅꯦ ꯅꯪꯒ ꯂꯥꯛꯃꯤꯟꯅꯗ꯭ꯔꯣ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯦ ꯌꯨꯝꯗꯁꯨ ꯆꯪꯉꯨꯔꯦ ꯄꯥꯕꯨꯡꯅꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤ ꯄꯨꯜꯂꯝꯒꯅꯤ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯐꯔꯦꯅꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯐꯝꯁꯤꯜꯂꯛꯑꯣ ꯂꯣꯛ ꯈꯔ ꯆꯦꯜꯂꯦꯕꯣ ꯇꯣꯝꯕ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯣꯛꯄꯗꯤ ꯀꯩꯝꯇ ꯅꯣꯛꯅꯤꯡꯗꯕ ꯑꯃ ꯂꯤꯒꯦ ꯍꯣꯏ ꯂꯤꯔꯣ ꯇꯥꯔꯒꯦ ꯅꯨꯡꯉꯥꯏꯕ ꯂꯤꯔꯛꯎꯀꯣ ꯋꯥꯔꯤꯗꯤ ꯑꯅꯩꯕ ꯌꯥꯝ ꯍꯩꯗꯥꯏ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯗꯨꯗ ꯗ꯭ꯔꯃꯥ ꯑꯃ ꯁꯤꯟꯕꯖꯥꯠꯅꯤ ꯗ꯭ꯔꯃꯥ ꯇꯤꯝꯗꯨꯒꯤ ꯆꯥꯛꯁꯨ ꯁꯤꯟꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯗ꯭ꯔꯃꯥꯅ ꯁꯤꯇꯥꯕꯨ ꯔꯥꯕꯣꯟꯅ ꯐꯥꯗꯨꯅ ꯂꯩꯕ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯍꯅꯨꯃꯥꯟ ꯂꯥꯛꯄ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤꯕ ꯃꯣꯏꯁꯤꯡꯗꯣ ꯗꯥꯏꯂꯣꯛ ꯃꯁꯥ ꯃꯁꯥꯅ ꯆꯤꯟꯐꯥ ꯄꯨꯅꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯍꯅꯨꯃꯥꯟ ꯁꯥꯕꯗꯣ ꯗꯥꯏꯂꯣꯛ ꯐꯥꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯅꯨꯃꯥꯟ ꯁꯥꯕꯗꯣ ꯋꯥꯈꯜ ꯋꯥꯅ ꯈꯜꯂꯝꯃꯤ ꯑꯣ ꯉꯁꯤꯗꯤ ꯑꯩ ꯆꯣꯞꯄ ꯇꯥꯔꯕ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯗ꯭ꯔꯃꯥ ꯊꯣꯛꯑꯔꯣꯏꯅ ꯂꯣꯠꯂꯤꯔꯣ ꯃꯈꯥ ꯂꯩꯔꯛꯈꯤꯒꯦ ꯇꯥꯈꯣ ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯐꯝꯗ ꯆꯪꯂꯒ ꯏꯟꯖꯥꯡꯗ ꯍꯥꯞꯂꯤꯕ ꯑꯂꯨꯗꯣ ꯂꯧꯔꯒ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯆꯦꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯒꯗꯥꯗꯨꯗ ꯅꯞꯆꯤꯟꯖꯥꯠꯅꯤ ꯑꯣ ꯗꯥꯏꯂꯣꯛ ꯐꯥꯅꯕ ꯆꯤꯇꯤꯡ ꯇꯧꯔꯤꯅꯦꯅꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗ꯭ꯔꯃꯥ ꯍꯧꯔꯦ ꯍꯅꯨꯃꯥꯟ ꯁꯥꯕꯗꯣ ꯃꯅꯪꯅꯗ ꯊꯧꯔꯤ ꯄꯨꯜꯂꯒ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯦ ꯐꯦꯟꯁꯨ ꯀꯟꯅ ꯊꯥꯕꯖꯥꯠꯅꯤ ꯄꯥꯏꯕ ꯁꯥꯔꯤꯕ ꯍꯣꯏ ꯍꯅꯨꯃꯥꯟ ꯁꯥꯕꯗꯣ ꯒꯗꯥꯗꯣ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯄꯥꯏꯔꯛꯂꯦ ꯐꯦꯟꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯆꯦꯗꯣ ꯄꯥꯏꯊꯣꯛꯈ꯭ꯔꯖꯥꯠꯅꯤ ꯍꯅꯨꯃꯥꯟꯗꯣ ꯁꯤꯇꯥꯒꯤ ꯃꯃꯥꯡꯗ ꯄꯥꯏꯊꯔꯛꯂꯒ ꯂꯦꯞꯂꯨꯔꯦ ꯍꯅꯨꯃꯥꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗꯒꯤ ꯒꯗꯥꯗꯣ ꯍꯥꯏꯊꯔꯛꯄꯗꯗꯤ ꯗꯥꯏꯂꯣꯛ ꯆꯦꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯅꯨꯃꯥꯟꯅ ꯃꯈꯨ ꯁꯧꯔꯒ ꯍꯥꯏꯔꯝꯃꯤ ꯃꯇꯥ ꯑꯩꯗꯤ ꯂꯥꯟꯗꯕꯅꯤ ꯑꯂꯨ ꯃꯨꯟꯗꯕꯅꯅꯤ ꯃꯥꯒꯤ ꯗꯁꯥꯗꯣ ꯃꯥꯅ ꯑꯂꯨ